ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯟꯆꯦꯟꯕꯤ ꯃꯉꯥ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯦꯟꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ, ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅꯁꯨ ꯁꯦꯟꯅꯖꯩ꯫ ꯃꯃꯥ ꯃꯄꯥꯅ ꯁꯦꯟꯅꯔꯤ ꯃꯇꯤꯛ ꯑꯍꯦꯟꯕ ꯈꯔ ꯉꯥꯎꯖꯩ, ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯃ ꯍꯦꯛ ꯇꯧꯕꯗ ꯆꯤꯊꯗꯦ, ꯆꯠꯂꯤ ꯈꯨꯗꯤꯡ ꯃꯤꯁꯨ ꯑꯗꯨꯝ ꯈꯠꯅꯩ꯫ ꯃꯃꯥ ꯑꯗꯨ ꯃꯆꯥꯒꯤ ꯍꯦꯛ ꯈꯟꯕꯗ ꯂꯥꯏꯃꯟ ꯑꯣꯏꯖꯔꯕꯅꯤ꯫ ꯉꯁꯤꯁꯨ ꯑꯍꯦꯟꯕꯗꯨ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥ ꯄꯤꯁꯛꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯥꯏ ꯆꯠꯇꯧꯔꯤꯒꯦ? ꯑꯃꯨꯛ ꯅꯐꯤ ꯂꯣꯏꯁꯤꯜꯂꯛꯏꯕꯗꯨꯅ?" "ꯏꯃꯥ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯀꯣꯏꯔꯨꯒꯦꯅ ꯇꯧꯕꯅꯤ, ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯇꯧ ꯅꯠꯇꯦꯗ." "ꯑꯗꯨ ꯑꯣꯏꯁꯨ ꯅꯪꯅ ꯊꯕꯛ ꯑꯃ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯅꯦ, ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗꯅꯦ ꯁꯤ ꯆꯠꯀꯅꯤ, ꯁꯤ ꯇꯧꯒꯅꯤ ꯍꯥꯟꯅ ꯍꯥꯏꯔꯝꯃꯨꯅꯦ ꯅꯪꯕꯣ." "ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯪꯗꯤ ꯅꯐꯤꯅꯔꯣ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ, 'ꯏꯃꯥ, ꯑꯩ ꯁꯤꯗ ꯆꯠꯂꯨꯒꯦ' ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯗꯨꯗꯤ ꯐꯠꯇꯦꯅꯦ꯫ ꯍꯥꯟꯅ ꯍꯥꯏꯔꯁꯨ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯁꯨ ꯆꯞ ꯃꯥꯟꯅꯩꯌꯦꯅ ꯇꯧꯕꯅꯤꯗ." "ꯑꯗꯣ ꯏꯃꯥ, ꯁꯦꯜꯒ ꯂꯩꯔꯗꯤ ꯈꯤꯇ ꯄꯤꯔꯧꯕ. ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄꯗ ꯁꯦꯜꯁꯤ ꯀꯦꯝꯇ ꯌꯥꯎꯗꯅ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ." "ꯁꯦꯜꯗꯣ ꯌꯥꯝꯅꯗꯤ ꯂꯩꯔꯝꯃꯣꯏ, ꯑꯗꯣ ꯀꯅꯥ ꯀꯅꯥꯒꯅꯣ ꯅꯪꯅ ꯆꯠꯇꯧꯔꯤꯕꯁꯦ? ꯍꯥꯟꯅ ꯍꯥꯏꯔꯝꯃꯨ." "ꯅꯪꯅ ꯆꯠꯈꯤꯕꯁꯦ ꯏꯃꯥꯗꯤ ꯌꯨꯝꯗꯅꯦ, ꯅꯦ ꯇꯥꯅ ꯂꯩꯐꯝ ꯈꯪꯗꯦꯅꯦ. ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯒ ꯉꯟꯅ ꯍꯜꯂꯛꯎꯀꯣ. ꯅꯪ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎ ꯏꯃꯥꯅꯦ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯒ ꯉꯥꯏꯔꯝꯗꯣꯏꯅꯤ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯆꯠꯇꯣꯏꯅꯤ, ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨ. ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨ, ꯑꯩ ꯉꯟꯅ ꯍꯜꯂꯛꯀꯅꯤ." "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯦꯜꯗꯨꯁꯨ ꯄꯤꯔꯒꯦ. ꯏꯆꯥꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦ ꯂꯥꯎ." ꯃꯆꯥ ꯑꯍꯦꯟꯕꯅ ꯆꯠꯈꯤꯕꯗꯨ ꯄꯤꯁꯛꯅ ꯅꯨꯡꯁꯥ ꯊꯤꯅ ꯌꯦꯡꯖꯍꯧꯏ꯫ ꯃꯄꯨꯛꯅꯤꯡꯗ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯩ꯫ "ꯍꯦ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯕ ꯅꯆꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯑꯄꯪꯕ ꯏꯆꯥꯕꯨ ꯏꯄꯥ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯗꯨꯅ ꯃꯃꯥ ꯑꯩꯒꯤ ꯏꯐꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯕꯤꯔꯛꯎꯀꯣ." ꯄꯤꯁꯛꯀꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯌꯥꯏꯃꯅ, "ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯑꯗꯨꯋꯥꯏꯗ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯅꯆꯥꯅꯨꯄꯥꯗꯣ ꯑꯁ꯭ꯋꯥꯏ ꯐꯥꯎ ꯆꯠꯂꯨꯅꯦꯅ ꯊꯣꯛꯈꯤꯕꯅꯤ, ꯑꯗꯨꯒꯤ ꯁꯣꯏꯗ ꯉꯥꯝꯗꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯂꯥꯏ ꯈꯨꯔꯨꯝꯂꯝꯂꯤꯕꯅꯤ." "ꯆꯠꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨ, ꯆꯠꯂꯦꯅ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯍꯜꯂꯛꯄꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯈꯠꯅꯔꯦꯒ ꯑꯗꯥꯒ ꯐꯨꯅꯔꯦꯒ. ꯃꯥꯗ ꯁꯦꯟꯅꯕꯗ ꯏꯕꯥꯅꯤꯁꯦ ꯑꯍꯜ ꯑꯣꯏꯕꯒ ꯁꯪꯗ꯭ꯔꯤꯕꯅꯤ. ꯀꯥꯟꯅꯗꯦ, ꯍꯤꯡꯈꯣꯜꯁꯤ ꯉꯥꯏꯍꯥꯛꯇꯨꯝ ꯌꯦꯡꯉꯨꯁꯤ ꯂꯥꯎ. ꯅꯪꯅ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯄꯨꯒꯗꯕꯗꯨ ꯍꯦꯛꯄ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒ ꯍꯦꯛꯄ ꯌꯥꯕ ꯃꯈꯩ ꯍꯦꯛꯂꯨꯔꯁꯤ." ꯅꯨꯃꯤꯠꯇꯨꯗꯤ ꯑꯍꯦꯟꯕꯗꯨ ꯀꯅꯥꯒꯁꯨ ꯈꯟꯅꯔꯛꯇꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯉꯁꯥꯏꯗꯒꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯄꯥꯈꯠꯂꯝꯕꯗꯨ ꯋꯥꯈꯜ ꯏꯪꯅ ꯂꯩꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯍꯦꯟꯕꯗꯨ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯀꯨꯝꯍꯩ ꯑꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯃꯆꯥꯅ ꯆꯠꯈꯤꯕꯗ ꯃꯆꯥꯗꯨ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥ ꯁꯦꯟꯅꯕ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯗꯤ ꯀꯨꯝꯍꯩꯗꯨ ꯌꯦꯡꯗ꯭ꯔꯦ, ꯃꯃꯤꯠꯇꯨ ꯃꯆꯥꯔꯣꯝꯗ ꯑꯗꯨꯝ ꯌꯦꯡꯂꯤ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯆꯥꯗꯨ ꯀꯔꯣꯝꯗ ꯆꯪꯈ꯭ꯔꯕꯒꯦ ꯈꯪꯍꯧꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯤ ꯈꯠꯅꯔꯦ ꯍꯥꯏꯗꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯛꯂꯝꯃꯤ꯫ ꯄꯤꯁꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯈꯠꯅꯔꯤꯕ ꯃꯐꯝꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯈꯠꯅꯔꯤꯕꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯊꯥꯗꯣꯛꯎꯁꯤ, ꯃꯤꯒꯤ ꯃꯆꯥꯁꯦ ꯁꯤꯕ ꯇꯥꯔꯤꯃꯤ ꯅꯪꯕꯣ, ꯊꯥꯗꯣꯛꯑꯣꯃꯤ. ꯑꯁ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯁꯦ ꯅꯆꯥꯅꯨꯄꯥꯁꯦ ꯆꯤꯡꯊꯣꯛꯎꯁꯤ ꯑꯝꯇ." "ꯍꯩ ꯑꯍꯦꯟꯕ, ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ, ꯂꯣꯏꯅ ꯁꯤꯅꯕ ꯇꯥꯔꯦꯅꯦ. ꯀꯅꯥ ꯀꯅꯥꯅꯣ? ꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯥꯇꯩ ꯑꯃꯠꯇ ꯆꯥꯅꯔꯔꯣꯏ." ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯗꯣꯛꯅꯔꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯍꯦꯟꯕꯒꯤ ꯃꯀꯣꯛꯇ ꯎꯇꯨꯞ ꯑꯃꯅ ꯊꯣꯝꯒꯦ ꯇꯧꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯄꯤꯁꯛꯇꯤ ꯄꯥꯈꯠꯈꯤꯕꯅ ꯃꯆꯥꯕꯨ ꯀꯧꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯄꯥ ꯈꯔꯅ ꯎꯇꯨꯞ ꯄꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯈꯥꯝꯈ꯭ꯔꯦ꯫ ꯑꯍꯦꯟꯕꯗ ꯊꯣꯝꯗꯤ ꯊꯣꯝꯍꯧꯗ꯭ꯔꯦ꯫ "ꯃꯃꯥ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯎꯁꯦ. ꯀꯅꯥꯅꯣ? ꯏꯁꯤꯡ ꯈꯤꯇ ꯄꯨꯕꯤꯔꯛꯑꯣ." ꯈꯠꯅꯕꯁꯨ ꯃꯌꯥꯝꯅ ꯈꯥꯝꯖꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯤꯁꯛꯇꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯛꯅꯔꯕ ꯃꯇꯨꯡ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ "ꯏꯕꯨꯡꯉꯣꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯥꯕꯨ ꯃꯀꯣꯛꯇ ꯁꯣꯛꯇꯕ꯭ꯔꯕ ꯍꯥ?" "ꯃꯃꯥ, ꯑꯃꯨꯛꯇ ꯄꯥꯈꯠꯈꯤꯅꯨꯁꯦ. ꯅꯆꯥꯅꯨꯄꯥ ꯀꯩꯁꯨ ꯇꯧꯗꯦ, ꯅꯅꯥꯛꯇ ꯐꯝꯂꯤꯌꯦ. ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯂꯩꯌꯨꯁꯦ. ꯌꯨꯝ ꯆꯠꯅꯕ ꯇꯧꯁꯤ, ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯅꯕ." ꯅꯣꯡꯉꯥꯜꯂꯒ ꯄꯤꯁꯛꯁꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯀꯨꯝꯍꯩ ꯑꯃ ꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥ ꯍꯣꯏꯅ ꯊꯨꯒꯥꯏꯔꯨꯔꯕꯅꯤꯅ
ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯀꯨꯝꯍꯩ ꯑꯗꯨ ꯁꯤꯟꯈꯤꯕꯗ ꯆꯪꯈꯤꯕ ꯁꯦꯜꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯈꯥꯏꯖꯤꯟꯅꯔꯒ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯔꯦ ꯄꯤꯁꯛ ꯑꯃꯗꯤ ꯏꯕꯣꯌꯥꯏꯃꯁꯨ ꯃꯆꯥꯅ ꯂꯥꯜꯂꯕ ꯀꯧꯕꯅꯤꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯋꯥꯔꯦꯞꯇ ꯑꯗꯨꯃꯛ ꯌꯥꯔꯦ ꯃꯤ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯦꯟꯕꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯝꯃꯤꯁꯦ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤꯅ ꯃꯅꯥ ꯄꯤꯕ ꯂꯥꯛꯂꯝꯅꯤꯕ ꯅꯨꯡꯉꯥꯏꯔꯦ ꯅꯃꯥꯅꯄꯥ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯑꯁ ꯑꯃꯨꯛ ꯋꯥꯊꯤ ꯉꯥꯡꯗꯅ ꯂꯩꯔꯦ ꯀꯩꯒꯤ ꯂꯥꯛꯑꯝꯃꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯉꯔꯥꯡ ꯃꯤ ꯈꯠꯅꯔꯒ ꯊꯨꯒꯥꯏꯈꯤꯕ ꯀꯨꯝꯍꯩ ꯑꯗꯣ ꯑꯗꯨꯒꯤ ꯑꯆꯪꯕ ꯁꯦꯜꯁꯤꯡꯗꯨ ꯉꯔꯥꯡ ꯈꯠꯅꯕꯗ ꯌꯥꯎꯈꯤꯕ ꯃꯌꯥꯝꯗꯨꯅ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤꯕ ꯈꯪꯉꯕ ꯑꯩꯅ ꯍꯧꯔꯨꯕ ꯅꯠꯇꯦ ꯃꯣꯏꯅ ꯍꯥꯟꯅ ꯍꯧꯔꯛꯄꯅꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯔꯒ ꯑꯔꯥꯟꯕ ꯃꯤꯗꯨꯅ ꯁꯦꯜꯗꯣ ꯄꯨꯊꯣꯛꯍꯟꯒꯗꯕꯅꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯇꯣꯏꯅꯣ ꯃꯤꯒꯤꯗꯤ ꯑꯗꯨ ꯊꯤꯔꯛꯑꯣꯏꯅꯦ ꯀꯨꯝꯍꯩꯗꯨꯃꯛ ꯀꯥꯏꯔꯕꯅꯤꯅ ꯅꯣꯏ ꯄꯨꯂꯞꯅ ꯁꯤꯡꯉꯨ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯤ ꯈꯠꯅꯒꯅꯨ ꯍꯥꯏꯕꯁꯤꯗꯁꯨ ꯃꯌꯥꯗꯦꯗ ꯅꯪꯅ ꯇꯧꯔꯤꯕ ꯑꯐꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯑꯔꯦꯝꯕꯗ ꯁꯦꯜ ꯑꯃꯨꯛ ꯇꯤꯡꯗꯧꯔꯦꯅꯦꯁꯦ ꯁꯦꯜꯗꯨꯅ ꯃꯊꯛꯇꯒꯤ ꯇꯨꯞ ꯇꯨꯞ ꯂꯥꯎꯅ ꯊꯥꯗꯔꯛꯄꯁꯨ ꯅꯠꯇꯦ ꯁꯦꯜ तानबसी यामना वाबनीको नंग ग्यान ताव कोई बुंगो नंगी खनबदा नमासे लाइमन ओइदना सिरन यारे से मखोय पाबु अंगांगदुदा पंगांगदा ngambiuran हौख्रबा थौदोकनी सुम ngang हंगलकदबा नत्ते अदोय सरो ngarang खनबदा यावखिबा इबुंगोगी ममानबा सिंगी इमुंग मनुंग सिंगा करी तौबा यागे हाइदो अमुक्ता खनबिउरो अइसु ngangningdana ngangbा नत्तिन हे खितंग दोइरसु ग्यान तानबा nganghौद्रबदि कमदौनी माना यायना तुम चखिबा तारे अदुना तुंगदा यामना सोइरकनी होय होय अइ चलुखि अदुगा मोइगा कुपना तानौरकि थौदोक अदुसु सेल पीरगा अदुम लोइसिनख्रे मसानुपा ग्यान तारकपा ngaina पिसका इबोयाइमगसु अहल ओइसिलकले मतमगी मतुंग इन्ना अहेनबा नुपी अमा चेलकलमी नुपी अदु मचिन यामना कनबदा लेकाइदुदा ममिंग चली पिसक्ति ममौरु कया पामदे अदुबु मसाना नुंसीना पुरकलबनिना करीदी हाइरुनी अदुमक लुहोंबा तारमी लुहोंबा लोइरबा मतुंग मतम खरदी रानी तोंबी अदो यामना फरमी मने मकुना हाइबगा लोइना इलमी मवा मपुरोइबदा थक्सी खसी लेना चलमी अदुबु सुम सुम कुशिना अगदी मसागी हौनाबिदो हौरकलमी अदुगा महक खंबल यामना चावी मवाना थबक अमता चथोपा यादे माना कोइथी हेक्ता थीबा लाकनी अदुगा अहेनबदी नुपी हेक थीखिबदगी खतना चैनबा कया अदु खरदी फारे इबेमा नंगबु चाक थोंलबो होय इमा थोंगे कैदरगे करी हेंजांगदी थोंगी नकुदो ngasiदी इरोंबा चानिंगबा माले मपानदा हाइफेट हाइहौई अदुगी इमौगी हेंजांग थोंद्रिबा ओइरबदी इरोनसे हाइगेना चांगलकपनिने इमासे हवाई थोंजिनख्रेदे इमा कोना थोंलसे नचानुपासु इरोंबदी चानिंगदे हाइरकनी कनाना ngamjaponte amana ama chaninge hai amana amu chaninge hai gyan ga tajade chakhum panariba aina ne thonglakpa ama hekta chabiradi phadoba ngamdre aisu mathel mathel thongbaga phare phare thongkhrabadi thonglibado adum chajarasani thongdo imausidi ima amu thokhragi ha kai thokse na haino khangde masidai sida mangol sida ngan thoidana nungaina phamdana leithokle aduga adu chaningi ha ada chaningi kaina su haijari mateng pangbi haibasu khande चानिंगा मोय मसा मसान थोंगलगा चाजनी आइगिदि थोंफम थोपदो अदुम थोंबिनी चानिंगा चासन चानिंग्रगा तोक्सनो दरकार तादे एंगोंदा कानादे इवाना होरेन हौगलगा चाबी यानबा करी करीनो खिदा येंगोखिगे रानी तोंबी सी खंबल यामना चावी अहेनबसु अदुम मंगाई खंबल अदुम चावी अदुबु रानी तोंबीनादि खरे हेली अहेनबनगा खरे कोइबा लांगबा पामबने रानी तोंबीदु मवादु चथोक्तनबा हाइदुना क्वेश्चन सेनबदा वाजरबनी ngasisu cha ising chanaba loiraba matung rani tombidu wari haiduna ngahak potharingayda ahenbadu tuminna jor sanaba satki rani tombina mikap tholapada mapuraba leiramdabaduda sat hawgotlaga maning mahadaga changbra haina koithi thiri kadaidam chakrabanu khangdeba masigi nupase aingonda su kemle hairamdeba se maningda su leitene mapanda parap tholaktuna amuko yengi ima nachanupada chathokhibaga uhobra इमादगा कदाई सकनी हाइरमगे उदेने इमाददी करीमता हाइरमदे असवाई फाउ सुम चथोपा ओइरमनी निहाक लेरगा माइ हंजरकनी थीरुनु नंग वानबनी थीदे या पोंते दे इमा आइगिदी इपुरोइबने माने कैगुंबा फतनंगदा थोलअदी एइदने मांगजदोइसे मवा मपुरोइबबु सेक्सिना सेनबा हाइबसे नुपी अमा ओइबगी मथौने इमा अइना चानुपादा असवाई फाउबदा येंगलुखिगे
ꯄꯤꯁꯛꯅ ꯃꯈꯥ ꯇꯥꯕꯒ ꯅꯪꯗꯦ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯆꯠꯈꯤꯕꯅ ꯍꯥꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕ ꯅꯨꯄꯤ ꯃꯈꯜꯅꯣꯅꯦ ꯃꯋꯥꯁꯤꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯕꯁꯤꯕꯨ ꯃꯃꯥꯏꯁꯤ ꯏꯀꯥꯏꯗꯕ꯭ꯔꯥ ꯈꯪꯗꯦ ꯋꯥꯅꯤ ꯃꯋꯥꯁꯤꯕꯨ ꯀꯣꯏꯆꯠ ꯆꯠꯂꯒ ꯊꯤꯔꯤꯕꯁꯤꯕꯨ ꯑꯗꯨꯝ ꯍꯟꯖꯔꯛꯇꯧ ꯂꯩꯔꯁꯤꯗ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯑꯩꯒꯤ ꯏꯃꯧꯁꯤꯅ ꯈꯔ ꯍꯦꯟꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯅ ꯋꯥ ꯑꯃ ꯉꯥꯡꯕꯗ ꯃꯥꯅ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯈꯨꯝꯂꯛꯀꯅꯤ ꯉꯥꯡꯅꯕꯒ ꯉꯝꯖꯄꯣꯠ ꯅꯠꯇꯦꯗ ꯔꯥꯅꯤ ꯇꯣꯝꯕꯤꯗꯨ ꯃꯄꯨꯔꯣꯏꯕ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯤ ꯊꯦꯡꯅꯕ ꯃꯤꯗꯁꯨ ꯍꯪꯂꯤ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯑꯉꯥꯡ ꯑꯃꯗ ꯍꯪꯂꯤ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯅꯦꯅꯦ ꯋꯥ ꯑꯃ ꯍꯪꯈꯤꯒꯦ ꯅꯣꯏ ꯀꯀꯥ ꯑꯍꯦꯟꯕꯒ ꯊꯦꯡꯅꯔꯝꯕ꯭ꯔꯣ ꯊꯦꯡꯅꯔꯝꯗꯦꯗ ꯑꯩꯗꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯠꯂꯨꯕꯅꯦ ꯅꯦꯅꯦꯅ ꯑꯗꯨꯝ ꯆꯠꯂꯒ ꯊꯤꯎꯔꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯅꯦꯅꯦ ꯍꯣꯏ ꯆꯠꯂꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯕ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯦ ꯑꯩꯕꯨꯅꯦ ꯋꯥꯅ ꯑꯃꯨꯛ ꯊꯤꯅꯍꯜꯂꯦꯕ ꯐꯔꯣꯏꯗꯧꯔꯤꯕ ꯅꯨꯄꯥꯅꯦꯕ ꯃꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯊꯤꯒꯦꯗꯍꯦ ꯁꯨꯝ ꯊꯤꯔꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯐꯪꯂꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯊꯤꯔꯒ ꯃꯥꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯅꯒ ꯂꯩꯔꯗꯅ ꯅꯨꯡꯉꯥꯏꯅꯤ ꯂꯩꯔꯝꯃꯣꯕ ꯅꯪ ꯍꯦ ꯅꯨꯄꯥ ꯌꯨꯝ ꯆꯠꯁꯤ ꯂꯥꯛꯑꯣꯕ ꯅꯪ ꯂꯥꯛꯑꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯃꯨꯛ ꯂꯥꯛꯏꯅꯤ ꯃꯤꯅ ꯁꯣꯝꯗ ꯕꯤꯠ ꯀꯟꯅ ꯂꯩꯈꯠꯂꯛꯑ ꯀꯥꯟꯁꯤꯗ ꯍꯣꯏ ꯂꯥꯛꯑꯒꯦ ꯅꯪ ꯆꯠꯂꯝꯃꯣ ꯑꯩ ꯆꯠꯂꯝꯕ ꯅꯠꯇꯦ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯤꯕꯗꯅꯦ ꯋꯥꯔꯦꯕ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣꯕ ꯑꯍꯦꯟꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯏꯇꯥꯎꯒꯤ ꯅꯨꯄꯤꯁꯤꯗꯤ ꯕꯦꯔꯥꯅꯤꯀꯣ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯉꯥꯛꯇꯪꯐꯥꯎ ꯆꯠꯊꯣꯛꯄ ꯌꯥꯗꯦꯃꯤ ꯊꯤꯕ ꯂꯥꯛꯄꯅ ꯍꯥꯜꯂꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔ ꯃꯥꯜꯂꯦ ꯏꯇꯥꯎꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯁꯨꯝ ꯂꯩꯔꯗꯤ ꯉꯥꯎꯔꯕ ꯁꯣꯏꯗꯅ ꯆꯠꯈ꯭ꯔꯅꯤ ꯑꯁ ꯅꯣꯏꯁꯨꯕ ꯌꯥꯔꯦ ꯑꯩꯕꯨ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇꯕꯗꯧꯅ ꯊꯕꯛ ꯑꯃ ꯂꯩꯔꯝꯅꯤ ꯑꯗꯨ ꯀꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤꯗ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯩ ꯉꯥꯏꯔꯦꯃꯤ ꯑꯩ ꯋꯥꯔꯦꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯂꯣ ꯁꯤ ꯏꯕꯨꯡꯉꯣ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯗꯨꯝ ꯉꯥꯏ ꯂꯩꯔꯅꯤ ꯑꯩꯈꯣꯏꯁꯨ ꯃꯥ ꯂꯩꯔꯗꯤ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯆꯠꯂꯣ ꯃꯇꯨꯡꯗꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗ ꯐꯖꯅ ꯍꯥꯟꯅ ꯑꯌꯥꯕ ꯂꯧꯔ ꯂꯥꯛꯎꯀꯣ ꯑꯍꯦꯟꯕꯗꯣ ꯃꯃꯥꯟꯅꯕꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯔꯦ ꯑꯗꯨꯅ ꯁꯥꯎꯅ ꯍꯧꯒꯠꯂꯒ ꯂꯥꯛꯂꯦ ꯃꯥꯒꯤ ꯅꯨꯄꯤꯕꯨꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯅꯤꯅ ꯁꯥꯎꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯌꯨꯝꯗ ꯌꯧꯈꯤꯁꯅꯨ ꯈꯜꯂꯒ ꯂꯥꯛꯂꯤ ꯂꯥꯛꯑꯣꯕꯅ ꯃꯤꯒꯤ ꯃꯥꯡꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯑꯩꯅ ꯆꯠꯂꯝꯃꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯆꯠꯂꯝꯕ ꯌꯥꯗ꯭ꯔꯣ ꯁꯨꯝ ꯉꯥꯏꯗꯅ ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯂꯦꯛꯊꯣꯛꯄꯒ ꯅꯪꯅ ꯊꯤꯕ ꯍꯦꯛꯇ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯕꯨ ꯌꯨꯝ ꯃꯁꯛ ꯈꯪꯗꯕ꯭ꯔꯣ ꯑꯩ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯇꯧ ꯂꯩꯔꯁꯤꯗ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯗꯅ ꯂꯩꯔꯦ ꯅꯠꯇꯦꯅꯦ ꯅꯪꯁꯦ ꯑꯩ ꯎꯔꯗꯤ ꯂꯩꯕ ꯁꯨꯡ ꯉꯝꯗ꯭ꯔꯕꯣ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯇꯞꯅ ꯉꯥꯡꯅꯧꯅꯦ ꯅꯣꯏꯕꯨ ꯃꯤ ꯇꯥꯈ꯭ꯔꯒ ꯑꯩ ꯏꯀꯥꯏꯀꯣ ꯏꯃꯨꯡꯗ ꯆꯪꯉꯒ ꯐꯖꯅ ꯅꯤꯡꯊꯤꯅ ꯉꯥꯡꯅꯔꯨꯆꯣ ꯏꯃꯥ ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯦꯟꯃꯜꯂꯦ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯏꯃꯨꯡꯁꯤꯗ ꯁꯨꯔ ꯅꯩꯔꯒ ꯑꯗꯨꯝ ꯂꯩꯌꯨ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯅꯪꯅ ꯆꯠꯂꯤꯗꯣ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯆꯠꯄꯗꯤ ꯅꯠꯇꯦ ꯅꯪꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯄ ꯑꯗꯨꯒꯤ ꯑꯩꯁꯨ ꯊꯤꯕ ꯂꯥꯛꯄ ꯑꯔꯦꯝꯕꯗ ꯖ꯭ꯋꯥꯔꯗ ꯊꯥꯗꯣꯛꯇꯨꯅ ꯁꯦꯜ ꯃꯥꯡꯍꯟꯕꯗꯣ ꯄꯥꯝꯃꯨꯗ꯭ꯔꯣ ꯅꯪꯅꯗꯤ ꯁꯦꯜꯗꯣ ꯇꯥꯟꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯁꯦꯜꯒꯤ ꯄꯥꯝꯃꯨꯕ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯊꯤꯕ ꯂꯥꯛꯏꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯤ ꯑꯇꯩꯒꯤ ꯅꯨꯄꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯅꯥꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯆꯠꯅꯤꯡꯉꯒ ꯆꯠꯆꯧꯅ ꯊꯥꯗꯣꯛꯄꯗꯅꯦ ꯇꯨꯡꯗ ꯑꯁꯣꯏꯕ ꯀꯌꯥ ꯂꯥꯛꯅꯩꯁꯦ ꯅꯪꯗꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯤꯁꯤ ꯐꯠꯇ꯭ꯔꯣ ꯃꯤꯒꯤ ꯅꯨꯄꯤꯈꯩꯗꯤ ꯋꯥꯈꯜ ꯇꯥꯏ ꯅꯪꯗꯧꯅ ꯇꯧꯗꯦꯅꯦ ꯅꯪꯗꯤ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯅꯪꯒꯤ ꯅꯑꯣꯡ ꯇꯧꯗꯨꯗ ꯑꯩꯁꯦ ꯏꯃꯥꯟꯅꯕꯁꯤꯡꯅ ꯂꯛꯅꯕꯗ ꯂꯣꯏꯔꯕꯅꯤ ꯏꯀꯥꯏꯕ ꯀꯌꯥꯁꯨ ꯅꯪꯂꯦ ꯍꯣꯏ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯩ ꯅꯪꯅ ꯁꯥꯎꯅꯤꯡꯗꯅ ꯀꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯅꯪꯗꯤ ꯏꯃꯥꯟꯅꯕꯒ ꯉꯥꯏꯍꯥꯛ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯗꯁꯨ ꯍꯦꯛꯇ ꯀꯧꯕ ꯂꯥꯛꯏ ꯀꯧꯔꯝꯕꯒ ꯐꯠ ꯆꯠꯈꯤꯕꯁꯨ ꯅꯠꯇꯦ ꯑꯩ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯉꯥꯏꯗꯅ ꯂꯩ ꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯍꯥꯏꯕꯅꯤꯗ ꯅꯃꯥꯟꯅꯕ ꯃꯤꯔꯦꯝꯁꯤꯡꯗꯨꯒ ꯄꯨꯜꯂꯒ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯗꯣꯏꯅꯣ ꯀꯥꯟꯅꯔꯣꯏꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝ ꯈꯣꯝꯖꯤꯜꯂꯒꯅꯦ ꯅꯣꯏꯅ ꯉꯥꯡꯅꯔꯝꯗꯣꯏꯁꯦ ꯑꯗꯨ ꯑꯩꯅ ꯈꯪꯗꯅ ꯀꯧꯕ ꯂꯥꯛꯏꯕ ꯃꯣꯏꯒꯤ ꯅꯨꯄꯤꯗꯤ ꯑꯩꯅ ꯅꯪ ꯁꯦꯟꯅꯕꯤꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯦꯟꯅꯕꯤꯗ꯭ꯔꯕꯅꯤ나 ꯃꯣꯏꯅ ꯀꯜꯂꯛꯇꯅ ꯂꯛꯅꯖꯔꯤꯅꯦ ꯍꯦ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯃꯛꯀꯅꯨ ꯅꯆꯤꯟꯗꯨ ꯊꯥꯖꯤꯟꯗꯅ ꯅꯪ ꯅꯆꯤꯟꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯅꯤ ꯑꯗꯨꯒ ꯃꯇꯨꯡ ꯑꯩꯅ ꯆꯠꯊꯣꯛꯄꯗ ꯍꯦꯛ ꯊꯤꯕ ꯂꯥꯛꯑꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯟꯅ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯑꯩꯅ ꯆꯤꯟꯁꯦ ꯁꯨꯝ ꯈꯨꯝꯗꯕꯤ ꯅꯪꯅ ꯉꯥꯡꯕꯗ ꯇꯥꯔꯒ ꯂꯩꯔꯗꯤ ꯑꯩꯅ ꯂꯥꯟꯕ ꯂꯣꯏꯅ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯕꯅꯤ ꯆꯤꯟ ꯈꯨꯝꯕ ꯅꯠꯇꯦ ꯌꯥꯔꯦꯍꯦ ꯃꯧ ꯅꯪꯁꯨ ꯅꯨꯄꯥꯁꯤꯅ ꯁꯥꯎꯔꯦ ꯍꯥꯏꯔꯗꯤ ꯅꯆꯤꯟꯗꯨ ꯄꯪꯈꯨꯝꯗ ꯈꯨꯝꯃꯨꯔꯅꯨ ꯁꯣꯏꯗꯅ ꯐꯨꯕꯤꯔꯛꯄ ꯇꯥꯔꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯅꯤꯡꯊꯤꯅ ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯍꯥꯏꯌꯣ ꯀꯩꯅꯣ ꯏꯃꯥ ꯑꯩꯉꯣꯟꯗ ꯃꯣꯟꯖꯤꯜꯂꯛꯏꯁꯤꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯩꯁꯤ ꯉꯥꯡꯒꯤꯗꯤ ꯍꯥꯏꯗꯦꯅꯦ ꯃꯆꯥꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯥꯡꯈꯠꯇꯅ ꯃꯥꯡꯗꯧꯔꯕꯅꯤ ꯑꯩꯅ ꯈꯔ ꯁꯦꯟꯅꯕꯤꯕ ꯀꯟꯕꯒꯤ ꯐꯕꯅꯤꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟꯁꯦ ꯌꯥꯝ ꯈꯨꯝꯅꯤꯡ ꯃꯥꯜꯂꯤ ꯃꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯄꯤꯁꯛꯅ ꯃꯆꯥꯕꯨ ꯄꯥꯏꯔꯒ ꯈꯥꯝꯃꯤ
ꯅꯪꯕꯨ ꯁꯣꯏꯍꯟꯅꯤꯡꯗꯗꯨꯅ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯗꯅ ꯁꯦꯟꯅꯔꯤꯕ ꯑꯩꯁꯦ ꯐꯨꯔꯤꯅꯦꯕ ꯐꯨꯋꯣ ꯁꯦ ꯅꯈꯨꯠꯇꯨ ꯄꯦꯟꯅ ꯐꯨꯋꯣ ꯅꯪꯅ ꯉꯥꯡꯕꯗ ꯈꯨꯝꯗꯅꯕ ꯑꯩꯒꯤ ꯆꯤꯟꯁꯦ ꯊꯨꯒꯥꯏꯌꯣ ꯅꯪꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯄꯗ ꯊꯤꯕ ꯂꯥꯛꯇꯅꯕ ꯑꯩꯒꯤ ꯈꯣꯡꯁꯦ ꯊꯨꯗꯦꯛꯑꯣ ꯅꯪꯅ ꯄꯦꯟꯅꯕ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣ ꯇꯣꯛꯑꯣ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨꯔꯅꯨ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯀꯟꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯁꯤꯅ ꯇꯣꯛꯑꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯣꯛꯀꯦꯁꯨ ꯈꯟꯗꯦ ꯃꯈꯥ ꯇꯥꯕ ꯌꯥꯝ ꯄꯥꯝꯒꯅꯨ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯨꯄꯥꯅꯤ ꯁꯥꯎꯔꯛꯑꯗꯤ ꯅꯥꯇꯩ ꯆꯥꯗꯦ ꯀꯣꯟꯅ ꯁꯥꯎꯕ ꯐꯔꯀꯥꯟꯗ ꯅꯪꯅ ꯉꯥꯡꯅꯤꯡꯕꯗꯣ ꯉꯥꯡꯉꯣ ꯍꯥꯏꯔꯦꯗꯅ ꯏꯃꯥ ꯅꯆꯥ ꯍꯥꯟꯅ ꯋꯥꯔꯛꯑꯣ ꯅꯆꯥ ꯋꯥꯔꯛꯀꯅꯤꯗꯤ ꯈꯪꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯆꯃꯣꯠ ꯑꯣꯟꯁꯤꯟꯖꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯤꯒꯅꯣ ꯑꯔꯥꯟꯕ ꯅꯆꯥ ꯀꯟꯈꯠꯂꯒ ꯊꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯌꯦꯡꯋꯥꯏ ꯁꯣꯏꯔꯛꯑꯒ ꯑꯩꯉꯣꯟꯗꯅꯦ ꯋꯥꯗꯣꯏꯁꯦ ꯅꯪꯗ ꯍꯥꯠꯂꯒꯦ ꯅꯃꯥ ꯅꯄꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯅꯆꯤꯟ ꯑꯗꯨꯝ ꯀꯜꯂꯣꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯣ ꯍꯥ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯃꯛꯀꯅꯣ ꯅꯪ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯗꯤ ꯄꯟꯕꯤꯔꯛꯀꯅꯨ ꯅꯣꯏ ꯅꯃꯥ ꯅꯄꯥꯅ ꯀꯌꯥꯝ ꯐꯗꯅ ꯉꯥꯡꯖꯩꯅꯣ ꯑꯍꯦꯟꯕꯗꯣ ꯑꯃꯨꯛꯁꯨ ꯔꯥꯅꯤ ꯇꯣꯝꯕꯤꯗꯨ ꯐꯨꯒꯦꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯁꯦ ꯅꯈꯨꯠꯇ ꯌꯥꯎꯈꯤꯅꯣꯃꯦ ꯆꯤꯟꯅ ꯑꯗꯨꯝ ꯉꯥꯡꯅꯧꯁꯦ ꯑꯁ ꯂꯥꯎ 이몽다 짱가오세 이몽다 짱올라오세 이마나 하이바 일로 이봉어 라이카이 마망다네 파자디에바세 마사부 남다나 싱라가 이몽다 부싱크리 아도가 아묵 톨럭바가 이베마나 수상고서 이몽다 마카다나란 똥미나 레이나로 호렌 이봉어나 사부 파라가 이마자이게 마나 뻥떠우 떠보 야바나 때마 이염시다 아이게 마펑 까리수 레이테 아이디 미톱네 아이나 강바디 가나수 따비로 아도나 이 이사기 염다 짝크라게 까란 강노 짱고서 엄다 이마나 파나바신게 와세 ꯆꯥꯎꯊꯣꯛꯅꯕ ꯇꯧꯒꯨꯝꯁꯤ ꯍꯣꯔꯦꯟ ꯅꯄꯥ ꯂꯥꯛꯂꯒ ꯃꯥꯕꯨ ꯉꯥꯡꯍꯟꯒꯦ ꯆꯣꯆꯣ ꯆꯪꯉꯣꯆꯣ ꯑꯃꯨꯛ ꯉꯥꯡꯅꯧꯔꯅꯨꯀꯣ ꯄꯤꯁꯛꯅ ꯊꯦꯝꯗꯨꯅ ꯃꯃꯧꯕꯨ ꯏꯃꯨꯡꯗ ꯆꯪꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯤ ꯑꯍꯦꯟꯕꯒ ꯔꯥꯅꯤ ꯇꯣꯝꯕꯤꯒ ꯀꯧꯅꯗ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯅꯨꯡꯁꯤꯅꯈꯤ ꯅꯣꯡꯃ ꯔꯥꯅꯤ ꯇꯣꯝꯕꯤꯗꯨ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯒ ꯆꯥꯛ ꯆꯥꯅꯁꯦꯅ ꯆꯠꯂꯝꯃꯤ ꯈꯔꯅ ꯍꯦꯟꯖꯥꯡ ꯊꯣꯡꯉꯒ ꯈꯔ ꯑꯃꯅ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯝꯃꯤ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯏꯆꯦ ꯏꯕꯦꯝꯃ ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯈꯝꯕꯜ ꯈꯨꯆꯥꯎ ꯑꯃꯅꯤ ꯀꯩꯝꯇ ꯍꯦꯛ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯑꯩꯅꯒ ꯁꯛꯁꯨꯁꯦ ꯈꯔ ꯐꯖꯔꯨꯕꯁꯤꯗ ꯏꯄꯥ ꯄꯥꯈꯠꯂ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯏꯁꯥꯅ ꯊꯕꯛ ꯑꯃ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯀꯣꯛ ꯍꯦꯛ ꯆꯠꯄ ꯌꯥꯄꯣꯟꯇꯦ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯑꯌꯥꯕ ꯂꯧꯗꯧꯔꯤꯕꯅꯤ ꯈꯤꯇꯪꯒ ꯀꯦꯎꯔꯕ ꯅꯨꯃꯤꯠꯇꯣ ꯏꯃꯨꯡ ꯏꯔꯥꯡ ꯑꯗꯨꯝ ꯊꯣꯛꯑꯦ ꯂꯩꯀꯥꯏ ꯃꯧ ꯑꯃꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯇꯥꯅꯤꯡꯗꯕꯅ ꯃꯋꯥꯅ ꯈꯝꯕꯜꯂꯤꯔꯥ ꯃꯥꯅ ꯈꯝꯕꯜꯂꯤꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯃꯋꯥꯁꯦ ꯊꯣꯡꯒꯥꯜ ꯂꯥꯟꯅ ꯆꯠꯊꯣꯛꯄꯁꯨ ꯌꯥꯗꯦ ꯊꯕꯛ ꯑꯃ ꯏꯪꯈꯥꯡ ꯑꯃ ꯆꯠꯍꯟꯒꯦ ꯁꯦꯜ ꯇꯥꯜꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯁꯤꯗꯅ ꯃꯋꯥꯅ ꯈꯝꯕꯟꯕꯁꯨ ꯁꯥꯔꯤ ꯂꯩꯀꯥꯏꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯁꯤꯗ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯏꯆꯦ ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯗꯤꯌꯦ ꯅꯊꯟꯗ ꯇꯥꯅꯕ ꯃꯑꯣꯡꯗ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤꯗꯅ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯍꯦꯟꯕꯁꯦ ꯃꯇꯨꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯀꯂꯛꯆꯩꯗ ꯑꯗꯨꯒꯨꯝꯕꯗꯣ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯐꯪꯖꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯥꯅ ꯀꯩꯗꯧꯔꯤ ꯑꯩꯅ ꯀꯩꯗꯧꯔꯤ ꯀꯔꯤꯃꯇ ꯈꯪꯅꯗ꯭ꯔꯦ ꯃꯥꯅ ꯊꯣꯛꯄꯅꯤ ꯂꯩꯅꯔꯤꯁꯦ ꯑꯗꯨꯅꯦ ꯏꯆꯦ ꯃꯤꯁꯤꯡꯁꯤꯅ ꯀꯂꯛꯅꯗꯅ ꯊꯤꯅ ꯉꯥꯡꯅꯕꯁꯨ ꯌꯥꯎꯔꯤ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯤꯒꯦ ꯑꯗꯨꯏꯁꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩꯅ ꯃꯣꯏꯅ ꯐꯪꯗꯗꯅ ꯇꯧꯖꯔꯤꯅꯤ ꯃꯧ ꯑꯃꯅ ꯑꯗꯣ ꯔꯥꯅꯤ ꯇꯣꯝꯕꯤ 이봉어 ꯑꯍꯦꯟꯕꯗꯣ ꯊꯕꯛ ꯀꯔꯤꯝ ꯁꯨꯔꯤꯗꯣ ꯀꯩꯒꯤꯅꯣ ꯈꯔ ꯁꯨꯍꯜꯂꯨꯅꯦ ꯅꯣꯏꯕꯣ ꯅꯣꯏꯁꯨ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯑꯉꯥꯡ ꯌꯧꯔꯛꯀꯅꯤ ꯁꯦꯜ ꯆꯪꯗꯧꯕꯒꯤ ꯆꯪꯗꯧꯕ ꯉꯥꯛꯇ ꯉꯥꯏꯔꯛꯀꯅꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯑꯍꯜ ꯑꯅꯤꯗꯨꯅꯗꯤ ꯑꯗꯨꯝ ꯁꯨꯔꯒ ꯊꯥꯛꯄ ꯉꯝꯃꯣꯏꯅꯦ ꯑꯗꯨꯅ ꯅꯣꯏꯁꯨ ꯇꯧꯕ ꯌꯥꯕꯈꯩ ꯀꯩꯅꯣ ꯈꯔ ꯇꯧꯁꯤꯜꯂꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯀꯣ ꯈꯪꯗ꯭ꯔꯦꯗ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯀꯔꯤ ꯊꯕꯛꯅꯣ ꯃꯥꯅ ꯇꯧꯗꯧꯔꯤꯁꯦ ꯃꯥꯅ ꯍꯩꯕꯕꯨ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯇꯣꯞꯄ ꯈꯨꯟꯗ ꯆꯠꯂꯒ ꯁꯨꯍꯜꯂꯨꯒꯦꯁꯨ ꯇꯥꯔꯤꯕ ꯄꯥꯎ ꯃꯌꯥꯝꯁꯤꯒ ꯑꯇꯣꯞꯄ ꯈꯨꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯔꯒ ꯂꯥꯛꯑꯦ ꯉꯥꯛꯇ ꯑꯗꯨꯅꯅꯦ ꯏꯋꯥꯒ ꯆꯠꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯖꯔꯤ ꯏꯃꯥ ꯕꯕꯥꯁꯨ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯐꯤ ꯈꯔ ꯁꯥꯔꯤꯁꯤꯒ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯟꯅꯕꯗꯤ ꯀꯣꯟꯅꯩꯗ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯧ ꯑꯅꯤ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯃꯁꯤꯒꯤ ꯃꯧꯁꯦ ꯅꯨꯡꯁꯤꯗꯕꯅ ꯑꯩꯗꯤ ꯃꯥꯒꯤ ꯃꯋꯥ ꯆꯝꯐꯨꯠ ꯃꯥꯟꯕꯗꯣ ꯀꯅꯥꯅ ꯃꯨꯟꯕꯤꯅꯤꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯈꯝꯕꯜꯂꯤꯅꯦꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯃꯥꯟꯗ꯭ꯔꯥ ꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯃꯥꯅ ꯐꯤ ꯁꯥꯏ ꯍꯥꯏꯁꯦ ꯐꯤ ꯍꯧ ꯑꯃꯅ ꯆꯍꯤ ꯑꯃ ꯆꯪꯈꯩ ꯁꯥꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯊꯕꯛ ꯌꯥꯝ ꯐꯕ ꯌꯨꯝ ꯁꯥꯔꯤ ꯍꯣꯏꯅꯦ ꯃꯋꯥꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯗꯤ ꯃꯥꯅ ꯐꯤꯗꯣ ꯁꯠ ꯁꯥꯔꯒ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯗꯤ ꯐꯕ ꯑꯗꯨꯁꯨ ꯇꯧꯗꯦ ꯂꯣꯏꯔꯦ ꯏꯅꯦꯒ ꯈꯨꯔꯥꯒꯗꯤ ꯍꯅꯨꯊꯪꯗ ꯎꯀꯥꯏꯗꯦ ꯃꯆꯥꯒꯤ ꯃꯄꯥꯟ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯔꯗꯧ ꯃꯇꯝꯁꯤꯗ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯋꯥꯕꯒ ꯈꯪꯗ꯭ꯔꯦ
ꯑꯃꯗꯨꯅ ꯑꯃꯨꯛ ꯃꯣꯏꯁꯨꯅꯦ ꯃꯆꯥ ꯋꯥꯔꯛꯄ ꯍꯩꯇꯕ ꯃꯆꯥꯅ ꯍꯥꯏꯔꯤꯈꯩ ꯇꯧꯔꯤꯈꯩ ꯌꯥꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯋꯥꯔꯛꯄꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯋꯥꯔꯁꯨ ꯑꯗꯨꯝ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯍꯜ ꯑꯅꯤꯗꯣ ꯐꯅꯌꯥꯝꯗꯤ ꯐꯕꯅꯤ ꯅꯣꯡꯃꯇ ꯃꯤ ꯑꯃꯗ ꯀꯥꯏꯖꯗꯕꯅꯤ ꯃꯆꯥꯁꯤꯅ ꯑꯅꯤꯗꯪ ꯁꯨꯖꯔꯝꯃꯁꯨ ꯐꯗꯧꯕ ꯑꯃꯅ ꯐꯠꯇ꯭ꯔꯦ ꯑꯃꯅ ꯃꯦꯟꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯆꯥ ꯃꯑꯣꯡꯒꯤ ꯃꯑꯣꯡꯁꯤꯅꯗꯤ ꯑꯍꯜ ꯑꯅꯤꯁꯦ ꯁꯤꯔꯝꯗꯥꯏꯐꯥꯎ ꯍꯦꯛ ꯅꯨꯡꯉꯥꯏꯕ ꯐꯪꯗꯧ ꯃꯥꯟꯗꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯈꯠꯅꯕ ꯇꯟꯕꯗꯒꯤ ꯑꯍꯦꯟꯕ ꯃꯄꯥꯟ ꯊꯣꯛꯅ ꯃꯃꯥꯟꯅꯕ ꯄꯨꯟꯕ ꯊꯕꯛ ꯇꯧꯕ ꯇꯧꯗ꯭ꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯕꯗꯒꯤ ꯑꯗꯨꯝ ꯍꯩꯅꯈꯤꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯄꯤꯁꯛ ꯑꯃꯗꯤ ꯏꯕꯣ ꯌꯥꯏꯃꯁꯨ ꯆꯍꯤꯗꯤ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯄꯥꯟꯗꯤ ꯆꯥꯕ ꯐꯪꯗꯅ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯅꯦ ꯃꯀꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯔꯥꯅꯤ ꯇꯣꯝꯕꯤꯗꯨ ꯇꯁꯦꯡꯅ ꯋꯥꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯅꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯥꯎꯕ ꯁꯪꯗ꯭ꯔꯦ ꯃꯅꯦ ꯃꯀꯨ ꯂꯩꯔꯤꯉꯩꯗꯗꯤ ꯁꯦꯜ ꯊꯨꯝꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛꯇꯅꯤ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯩꯒꯤ ꯇꯦꯡ ꯈꯤꯇ ꯑꯣꯏꯔꯁꯨ ꯄꯥꯡꯕꯤꯌꯨ ꯀꯩꯗꯧꯒꯦ ꯅꯆꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯥ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯃꯨꯠꯇꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯩ ꯉꯝꯗ꯭ꯔꯦ ꯅꯆꯥꯁꯤꯗꯁꯨ ꯁꯦꯟꯅꯕꯤꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯌꯥꯝ ꯉꯥꯡꯀꯅꯨꯗ ꯇꯥꯅꯤꯡꯗꯦ ꯅꯍꯥꯟꯋꯥꯏꯗꯤ ꯅꯪꯕꯨ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯌꯨ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯀꯩꯒꯨꯝꯕ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯎꯕꯗ ꯏꯃꯨꯡꯁꯤ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪꯕꯨ ꯂꯣꯏꯅ ꯀꯥꯎꯔꯕꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯃꯛꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯏꯁꯧ ꯑꯃ ꯂꯥꯡꯉꯛꯀꯅꯨ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯆꯠꯂꯣ ꯅꯪ ꯇꯧꯗꯨ ꯊꯕꯛꯇꯨ ꯑꯗꯨꯝ ꯇꯧꯔꯨꯁꯨ ꯆꯠꯂꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯟꯅ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯌꯥꯎꯔꯕꯅꯤ ꯏꯃꯥꯒ ꯄꯥꯕꯒ ꯂꯩꯔꯤꯉꯩꯗꯗꯤ ꯅꯪꯉꯣꯟꯗ ꯅꯣꯡꯃꯇ ꯊꯕꯛꯁꯨ ꯍꯥꯏꯈꯤꯗꯦꯗꯅ ꯅꯨꯄꯤ ꯑꯩꯅ ꯁꯨꯔꯒ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯨꯕꯨ ꯀꯔꯝꯕ ꯅꯀꯣꯛꯅꯣ ꯅꯨꯄꯤ ꯑꯩꯅ ꯁꯨꯗꯅ ꯀꯌꯥꯝ ꯀꯟꯅ ꯁꯨꯕ ꯉꯝꯗꯣꯏꯅꯣ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯋꯥꯅ ꯊꯣꯛꯂꯦ ꯅꯆꯥꯁꯤꯗꯤ ꯄꯤꯛꯂꯤꯕꯅꯤꯅ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕꯅ ꯑꯍꯥꯎꯕ ꯑꯃꯇꯪ ꯆꯥꯕꯗ ꯃꯥꯁꯨ ꯆꯥꯒꯦꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯑꯩꯁꯨ ꯉꯝꯃꯛꯇ꯭ꯔꯦ ꯅꯪꯅ ꯃꯇꯦꯡ ꯈꯤꯇ ꯑꯣꯏꯔꯁꯨ ꯄꯥꯡꯉꯛꯑꯣ ꯍꯥꯏꯕꯅꯦ ꯉꯝꯗ꯭ꯔꯒ ꯇꯣꯛꯑꯣ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯆꯀꯠ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥ ꯃꯤꯒꯤ ꯅꯨꯄꯤꯗꯤ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯁꯨ ꯃꯊꯟꯇꯅ ꯏꯃꯨꯡꯁꯨ ꯃꯆꯥꯁꯨ ꯂꯣꯏꯅ ꯍꯣꯠꯅꯕ ꯉꯝꯃꯤ ꯅꯪꯗꯤ ꯊꯕꯛ ꯈꯤꯇꯪ ꯇꯧꯕꯒ ꯋꯥꯔꯦꯅ ꯒ꯭ꯌꯥꯟ ꯑꯝ ꯇꯥꯗꯦ ꯊꯕꯛꯇꯨ ꯁꯨꯅꯤꯡꯗ꯭ꯔꯗꯤ ꯆꯥꯛꯇꯨ ꯆꯥꯎꯔꯅꯨ ꯅꯠꯇ꯭ꯔꯒ ꯅꯄꯥꯝꯗ ꯂꯧꯔꯨꯆꯣ ꯅꯪꯒꯤ ꯏꯁꯧꯗ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯅꯪꯗꯤ ꯊꯕꯛꯁꯦ ꯃꯅꯥ ꯑꯃꯗ ꯁꯨꯕ ꯌꯥꯗꯕ꯭ꯔꯣ ꯅꯈꯨꯠ ꯇꯦꯛꯄꯁꯨ ꯅꯠꯇꯦ ꯅꯈꯣꯡ ꯇꯦꯛꯄꯁꯨ ꯅꯠꯇꯦ ꯅꯃꯤꯠ ꯎꯗꯕꯁꯨ ꯅꯠꯇꯦ ꯅꯪꯗꯪꯅ ꯇꯧꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥ ꯂꯩꯒꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯊꯕꯛ ꯇꯧꯔꯤꯀꯣ ꯍꯥꯏꯔꯗꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯂꯧꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ ꯐꯃꯨꯡꯁꯤda ꯋꯥꯕ ꯋꯥꯗ꯭ꯔꯤꯕ ꯈꯪꯗꯦ ꯆꯠꯍꯧꯔꯣꯀꯣ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯁꯣꯏꯗꯅ ꯅꯪ ꯑꯩꯅ ꯐꯨꯕꯗ ꯁꯤꯔꯅꯤ ꯆꯠꯍꯧꯔꯒꯦ ꯑꯣꯏꯔꯣꯏꯗꯕ ꯅꯪꯒ ꯁꯨꯝ ꯉꯥꯡꯅꯔꯒ ꯂꯩꯔꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯆꯦꯡ ꯊꯣꯛꯂꯛꯀꯗꯕ ꯅꯠꯇꯦ ꯁꯣꯝꯗꯤ ꯅꯤꯡꯊꯧꯅꯤꯅ ꯑꯗꯨꯝ ꯇꯨꯝꯕꯤꯍꯧꯀꯣ ꯅꯅꯥꯏ ꯑꯩ ꯍꯣꯔꯦꯟ ꯁꯣꯝꯅ ꯆꯥꯕ ꯌꯥꯅꯕ ꯀꯔꯤꯅꯣ ꯊꯤꯔꯨꯈꯤꯒꯦ ꯃꯁꯤ ꯅꯨꯄꯤꯁꯤꯒꯤ ꯆꯤꯟꯁꯤꯗꯤꯕ ꯑꯣꯟꯊꯣꯛ ꯑꯃꯁꯨ ꯀꯟꯈ꯭ꯔꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯃꯤꯟ ꯇꯧꯏꯗꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯣꯟꯖꯤꯟ ꯈꯠꯅꯕ ꯍꯧꯗꯨꯅ ꯂꯩꯌꯦꯕ ꯃꯥꯅ ꯐꯅ ꯉꯥꯡꯒꯦꯔꯥ ꯆꯩꯒꯦꯔꯥ ꯑꯩꯅ ꯀꯩꯝ ꯃꯇꯦꯡ ꯄꯥꯡꯕꯤꯗꯧꯁꯨ ꯂꯩꯇꯦ ꯍꯣꯏꯗ 마수 타박다 좀 떠올리고도 와하다나 아이가 막 낭나라가 아와바 가우자리잖아 까나데 니 학좀 토게 우린 하고라보다 짝로이랑바 마파자나라네 라니 tombi mana ngamnaba afang-afangba tawduna imungdo purami pikliba masagi ni ngaine mapuroybagi matawmakni thabak wana surasu yumda hanjilakpada ngaihaktasu ingna pothaba phangde nongmadi masu masakan ngamdabadagi thabak chatpa ngamdre aduna ayuktu chak thongdre masadu sak lamena mamada kanna hairi ima ai chak am lame akhoi gi chak se karam kan thongdoino pabasu phamungda dum tumaga lei ima nang so dum tumaga lei kanana nu thonggidoije thoiba ima isa khara nungaite na tawbani haujik thonglaba sengsu leite hore nungdang ima na chak mayam thonglaga isa bu pijarage haujik tine ising khara thaksilu so salo isa sak lamba phanaba ising thaga chak lamba kaisu phare selfie wa sa ko leiraga charuge ima sel amata leite adunane chak thongdribase sel dubu leram labadi ngasaina isabu sak thonglaga pijaragadabani se maramokpani isadi ising khara thakluso horen anna thongbigeba imana ngamoi ai jak am lame karamba mamanu nangbo machana chak lamaga ising thaga khanga haidugo migi di macha du chak mabuk thana bijana bo honei
ꯅꯣꯏ ꯌꯥꯝ ꯐꯠꯇꯕ ꯃꯃꯥ ꯃꯄꯥꯅꯤ ꯅꯣꯡꯃꯇ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯄꯤꯖꯅꯤꯁꯨ ꯈꯪꯗꯦ ꯔꯥꯅꯤ ꯇꯣꯝꯕꯤꯗꯣ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯅꯦ ꯃꯆꯥꯅꯒ ꯅꯤꯡꯉꯥꯏ ꯇꯧꯕꯅꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯆꯥꯅ ꯑꯗꯨ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯗꯣ ꯑꯍꯦꯟꯕ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩ ꯃꯥꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯒꯦꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯂꯨ ꯑꯃ ꯑꯅꯤꯈꯛ ꯂꯩꯔꯝꯕꯗꯒꯤ ꯑꯂꯨ ꯑꯗꯨ ꯐꯨꯠꯂꯒ ꯄꯤꯖꯔꯒꯦꯅ ꯃꯩ ꯄꯔꯞ ꯄꯔꯞ ꯍꯧꯒꯠꯇꯨꯅ ꯄꯤꯖꯔꯦ ꯃꯆꯥꯗꯨꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯕꯗꯒꯤ ꯃꯃꯥꯅ ꯊꯦꯝꯗꯨꯅ ꯅꯝꯗꯅ ꯄꯤꯖꯔꯒ ꯁꯥꯟꯅꯧꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯋꯥꯃꯟꯗꯨꯅ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯊꯈ꯭ꯔꯦ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯇꯧꯔꯦ ꯔꯥꯅꯤ ꯇꯣꯝꯕꯤꯁꯨ ꯃꯁꯥꯗꯨ ꯀꯟꯈꯠꯇꯦ ꯍꯦꯟꯅ ꯑꯗꯨꯝ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯥ ꯍꯜꯂꯛꯑꯒ ꯆꯥꯛ ꯂꯥꯝꯃꯦꯅ ꯇꯧꯔꯅꯤ ꯈꯟꯕꯗ ꯃꯊꯥꯁꯨ ꯁꯥꯔꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯍꯦꯟꯕꯁꯨ ꯉꯁꯥꯏ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯍꯦꯜꯂꯣꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯍꯧꯒꯠꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯔꯥ ꯑꯗꯨꯃꯇꯪ ꯀꯅꯥꯗꯒꯤꯅꯣ ꯍꯪꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯏꯆꯦ ꯅꯅꯥꯎ ꯂꯥꯛꯆꯔꯤꯌꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯏꯆꯦ ꯂꯩꯀꯥꯏꯒꯤ ꯃꯧꯅ ꯀꯩ ꯂꯩꯔꯦ ꯔꯥꯅꯤ ꯇꯣꯝꯕꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯁꯤꯗ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯅꯁꯛꯅꯁꯨ ꯑꯃ ꯏꯊꯣꯛ ꯊꯣꯛꯇꯦ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯊꯕꯛꯀ ꯑꯃꯠꯇ ꯆꯠꯇ꯭ꯔꯦ ꯉꯁꯤ ꯑꯗꯨꯅ ꯆꯦꯡ ꯂꯩꯇꯗꯨꯅ ꯉꯁꯥꯏꯁꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒ ꯊꯣꯡꯗ꯭ꯔꯕꯗꯤ ꯏꯆꯥꯗꯣ ꯆꯥꯛ ꯂꯥꯝꯕꯅ ꯅꯤꯡꯉꯥꯏ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯑꯩꯈꯣꯏꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ ꯑꯉꯥꯡꯗꯨꯒꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯊꯣꯡꯕꯤꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯏꯆꯦꯗ ꯆꯦꯡ ꯈꯤꯇ ꯂꯧꯒꯦꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯌꯥꯔꯒꯗꯤ ꯏꯆꯦ ꯆꯦꯡꯗꯣ ꯈꯤꯇ ꯄꯤꯕꯤꯌꯨꯕ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯁꯤꯡꯒꯦ ꯏꯕꯦꯝꯃ ꯉꯁꯥꯏꯅ ꯉꯜꯂꯤꯀꯥꯟꯗ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯨ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯁꯤꯗ ꯆꯦꯡ ꯂꯧꯒꯦꯅ ꯂꯥꯛꯏꯁꯤꯕꯨ ꯅꯪꯕꯨ ꯍꯧꯅꯕ꯭ꯔꯃꯤ ꯏꯕꯨꯡꯉꯣ ꯑꯍꯦꯟꯕꯗꯨꯁꯨ ꯅꯍꯥꯟꯈꯩ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯁꯨ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯗꯤ ꯃꯥꯅ ꯍꯧꯒꯠꯂꯒ ꯈꯔ ꯇꯧꯕꯤꯕ ꯌꯥꯏ ꯅꯠꯇꯦ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯒ ꯃꯊꯛꯇꯒꯤ ꯇꯨꯞ 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 ꯂꯥꯎꯅ ꯊꯥꯗꯔꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯃꯥꯕꯨ ꯍꯦꯃꯟꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯨꯗꯅ ꯍꯨ ꯄꯤꯖꯔꯒ ꯅꯍꯥꯟꯅ ꯍꯥꯠꯈ꯭ꯔꯅꯤ ꯃꯥ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯆꯞ ꯃꯥꯟꯅꯔꯕꯗꯣ ꯈꯪꯗ꯭ꯔꯗ ꯏꯆꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯧꯅꯣ ꯉꯥꯡꯕ ꯌꯥꯕꯁꯨ ꯉꯥꯡꯉꯕꯅꯤ ꯐꯖꯅ ꯍꯥꯏꯔꯒꯁꯨ ꯌꯦꯡꯉꯤ ꯌꯥꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩ ꯃꯥꯅ ꯒ꯭ꯌꯥꯟ ꯈꯤꯇ ꯇꯥꯕꯤꯔꯛꯂꯗꯤ ꯑꯩꯁꯨ ꯏꯆꯦ ꯁꯤ ꯌꯧꯅ ꯋꯥꯔꯤꯁꯦ ꯋꯥꯖꯔꯝꯂꯣꯏꯗꯕꯅꯤ ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯏꯆꯦ ꯑꯉꯥꯡꯗꯨꯒꯤ ꯈꯟꯕꯤꯔꯒ ꯆꯦꯡꯗꯣ ꯈꯔ ꯄꯤꯕꯤꯔꯣ ꯍꯣꯏ ꯄꯤꯔꯒꯦ ꯅꯪꯒꯤ ꯅꯇꯧꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯅꯋꯥꯗꯣ ꯊꯕꯛ ꯈꯔ ꯁꯨꯍꯟꯅꯕ ꯇꯧ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯏꯃꯨꯡꯗꯣ ꯁꯨꯡꯆꯥꯎ ꯆꯥꯎꯈꯠꯂꯔꯣꯏ ꯑꯉꯥꯡꯗꯨꯁꯨ ꯆꯥꯛꯇꯣ ꯐꯖꯅ ꯄꯤꯖꯗ꯭ꯔꯗꯤ ꯃꯁꯥꯁꯨ ꯐꯔꯔꯣই ꯑꯗꯨꯅ ꯅꯪꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯅꯋꯥꯗꯣ ꯁꯦꯜ ꯇꯥꯜꯍꯜꯂꯣ ꯏꯕꯦꯝꯃ ꯃꯥꯕꯨ ꯐꯅ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯅꯨꯄꯤꯁꯤꯅ ꯁꯨꯔꯒ ꯐꯖꯅ ꯐꯝꯖꯥ ꯆꯥꯔꯤꯕꯗꯨꯕꯣ ꯇꯧꯕꯕꯨꯗꯤ ꯅꯣꯏꯅ ꯁꯣꯏꯍꯟꯕꯅꯤ ꯅꯍꯥꯟꯋꯥꯏ ꯅꯅꯦꯝ ꯅꯀꯨꯅꯁꯨ ꯏꯆꯥꯗꯤ ꯃꯇꯣꯝꯇꯅꯦꯅ ꯁꯨꯍꯟꯈꯤꯗꯕ ꯑꯗꯨꯒ ꯅꯪꯁꯨ ꯅꯋꯥꯁꯤ ꯈꯝꯕꯜꯂꯤꯅꯦꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯤꯅꯦꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯍꯩꯅꯤ ꯐꯪꯉꯤꯁꯦ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯦꯡꯗꯨ ꯂꯧꯊꯣꯛꯂꯨꯒꯦ ꯍꯣꯏ ꯏꯆꯦ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯁꯤꯡꯖꯒꯦ ꯆꯦꯡꯗꯨ ꯄꯨꯗꯨꯅ ꯍꯜꯂꯛꯂꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯇꯨꯅ ꯊꯣꯡꯕ ꯍꯧꯔꯦ ꯃꯆꯥꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯉꯥꯏꯔꯤ ꯆꯥꯛꯇꯨ ꯊꯤꯗꯣꯛꯂꯒ ꯃꯄꯥ ꯃꯆꯥꯗꯤ ꯑꯗꯨꯝ ꯆꯥꯊꯣꯛꯈ꯭ꯔꯦ ꯔꯥꯅꯤ ꯇꯣꯝꯕꯤꯁꯨ ꯆꯥꯒꯦꯅ ꯐꯝꯊꯔꯛꯂꯦ ꯑꯗꯨꯕꯨ ꯍꯌꯦꯡꯁꯨ ꯊꯕꯛ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯔꯣꯏ ꯈꯜꯂꯛꯄꯗ ꯆꯥꯛ ꯑꯗꯨ ꯆꯥꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡ ꯃꯆꯥꯅ ꯍꯧꯒꯠꯂꯒ ꯆꯥꯛ ꯂꯥꯝꯃꯤꯅ ꯅꯤꯡꯉꯥꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯆꯥꯛꯇꯨ ꯈꯥꯛꯂꯒ ꯍꯌꯦꯡ ꯃꯆꯥꯗ ꯄꯤꯖꯔꯒꯦꯅ ꯈꯥꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯍꯦꯟꯅ ꯃꯁꯥ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯔꯥꯅꯤ ꯇꯣꯝꯕꯤ ꯆꯥꯛꯁꯨ ꯆꯥꯕ ꯅꯠꯇꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅ ꯃꯁꯥꯗꯣ ꯄꯨꯡꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯅꯤ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯅꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯉꯁꯤꯗꯤ ꯑꯣ ꯈꯣꯡꯅ ꯀꯞꯂꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯑꯁꯨꯛ ꯊꯤꯅ ꯇꯝꯕꯤꯔꯝꯕ ꯑꯩꯅ ꯃꯃꯥ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤꯅꯣ ꯍꯟꯗꯛ ꯃꯄꯣꯛꯇ ꯑꯩꯕꯨ ꯏꯁꯣꯔ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯕ ꯑꯩ ꯋꯥꯔꯦ ꯑꯍꯦꯟꯕꯗꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯇꯞꯅ ꯊꯦꯝꯖꯤꯜꯂꯛꯏ ꯃꯃꯥ ꯌꯥꯔꯦ ꯇꯣꯛꯑꯣ ꯀꯞꯂꯝꯁꯦ ꯅꯪ ꯅꯁꯥꯁꯨ ꯉꯝꯗꯦ ꯍꯤꯗꯥꯛꯁꯨ ꯆꯥꯗ꯭ꯔꯦ ꯅꯁꯥꯗꯣ ꯆꯣꯛꯊꯔꯅꯤ ꯑꯩ ꯅꯪꯒꯤ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯂꯩꯒꯦꯅ ꯌꯦꯡꯕꯤꯔꯨꯒꯦ ꯌꯦꯡꯕꯤꯒꯅꯨ ꯆꯥꯗꯨ ꯊꯛꯇꯕꯅ ꯀꯪꯂꯒ ꯁꯤꯖꯈ꯭ꯔꯒꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯅꯪꯗꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯤꯡꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ
ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯅꯆꯥꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯤꯍꯧꯔꯣ ꯀꯅꯥꯒꯤꯁꯨ ꯃꯤꯅꯨꯡꯁꯤ ꯐꯪꯗꯅ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡꯁꯨ ꯌꯥꯎꯗꯅ ꯀꯌꯥꯃꯨꯛ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯑꯩ ꯂꯥꯜꯂꯦ ꯔꯥꯅꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ ꯁꯤꯗꯩꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯅꯃꯥ ꯅꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯒꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯍꯤꯡꯂꯨꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗꯕꯨ ꯉꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯑꯩ ꯄꯦꯜꯂꯦ ꯃꯈꯣꯏ ꯄꯥꯕꯨ ꯑꯩꯕꯨ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯑꯃ ꯐꯥꯎꯍꯟꯕꯤꯔꯦ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ ꯌꯥꯔꯦꯁꯦ ꯇꯣꯛꯂꯣ ꯅꯁꯥꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯩ ꯅꯪꯒꯤ ꯆꯥꯅꯕ ꯁꯦꯝꯃꯛꯀꯦ ꯆꯦꯡꯁꯨ ꯍꯦꯟꯖꯥꯡꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯕꯅꯤ ꯉꯔꯥꯡ ꯑꯋꯪ ꯊꯪꯕꯒꯤ ꯏꯆꯦ ꯍꯣꯏꯗꯒꯤ ꯆꯦꯡꯁꯨ ꯂꯧꯁꯤꯜꯂꯨꯕꯅꯤ ꯑꯗꯨꯁꯨ ꯉꯁꯤ ꯄꯤꯒꯦ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯂꯧꯊꯣꯛꯂꯒ ꯌꯣꯜꯂꯨꯈꯤꯒꯦ ꯑꯩ ꯑꯗꯨꯒ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯐꯅꯦꯛ ꯌꯣꯜꯂꯨꯕꯁꯨ ꯐꯖꯗꯦ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯃꯃꯥ ꯑꯩꯅ ꯅꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯨꯅ ꯊꯕꯛ ꯁꯨꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏꯗꯕꯅꯤ ꯅꯪꯕꯨ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯅꯁꯥꯗꯨꯕꯨ ꯉꯝꯒꯅꯤꯌꯦ ꯄꯣꯊꯥ ꯆꯠꯂꯒ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯑꯍꯦꯟꯕꯗꯣ ꯊꯕꯛ ꯆꯠꯄ ꯍꯧꯔꯦ ꯑꯗꯨꯕꯨ ꯅꯍꯥꯟꯈꯩ ꯇꯧꯕꯁꯨ ꯅꯠꯇꯕꯅꯤꯅ ꯃꯥ ꯏꯍꯩ ꯍꯩꯅꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯇꯨꯒ ꯃꯆꯥꯒꯒꯤ ꯈꯟꯅꯒ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯏꯃꯨꯡꯗꯨ ꯈꯤꯇꯪꯗꯤ ꯁꯥꯐꯔꯦ ꯔꯥꯅꯤ ꯇꯣꯝꯕꯤꯁꯨ ꯏꯪꯅ ꯆꯤꯛꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯗꯨꯅ ꯃꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯁꯪꯂꯛꯄ ꯃꯇꯝꯗ ꯐꯤ ꯁꯥꯏ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨ ꯑꯃꯨꯛ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯉꯝꯖꯔꯦ